Keirao Assembly Constituency ki manung chanba Kyamgei Heibong Makhong ki polling station number 6/13 da shakhangdaba shingna mashamak amasung mahakki loinabi da Chathakhiba Thouong adu Laibak Thibani Hairiba polling station asi report Tougadabani haina thoudok adu da victim oikhibani haiba Yumnam Shanta na takshillakli wafam asi Kyamgei maning laikai dagi Yumnam Shanta amasung mahakki loinabi Yumnam mombi da ngarang shakhangdaba shingna chetharamkhiba Thouong adu yaningdaba phongdoktuna pangthokpa paugi mifam amada mahangna phongdokhibani Keisam thong da laiba ina Manipuri Congress Party ki candidate Dr. Angomcha Bimol akoizam gi yumda pangthokpa paugi mifam amada Yumnam Shanta na hai Kyamgei Heibong Makhong da hangba polling number 6/13 da mahak Congress Party ki agent oina ayukpung mapan makhai aduwai da phangki polling station asida aranba mong da nupi voter gi mahut nupa na vote thadaba amadi misak ona na vote thadaba changlakpa asina singbagi thawong kya chatharakhi Maduda mahakna niyom chumna vote thada hanaba amadi voters sing makhoi makhoi gi apamba candidate ta vote thada hansi haibo wafam thamki madugi matung ngahak leiraga shakhangdaba phimu setpa miyoi mari manga changlaklaga mapanda wari sarusi haina takshillakhi mahakti agent oina phamba maramna vote loiraga wari sanasi haina khanghanki madudagi mahak polling manungdagi chingthoklaga shakhangdaba phimu setpa miyoi nimfu yangkhai romna khut thaba horakhibani thoudok adu thokpa horakpaga mahakki loinabi amasung mahakka hek pokminaba machan nupi changsilaktuna khamdokhi madumakna mahakka hena asopandi thokhide madugi matung mahak yumda changlaklaga laikhi yumda changlaklaga leiraba matung minute 10 rom leiraga shakhangdaba sing adu khutlai pairaga mahakki loinabi ga gate ki wangbada wari sanaba CCTV ki camera da uba phangki loinana yumgi gate thugairaga shakhangdaba sing aduna yum tamna changlaklaga blank fire tawbaga loinana mahakki loinabi gi makhauri charam metuna aki akhang pikhi Chetharam liba thawong asi tasengna Laibak Thibani maram aduna Hairiba polling asi report tawba pami loinana lamdam asida laiba CSO amadi mara paibi lupsingna asigumba aranba sing asi sumthokpada mateng pangbiu haina Shantana makhatana phongdokhi nupi gi mahutan nupa na sanghalakpa amuksu nupa si tuamba ka ubuse sawbne sanghalakpa smasum lana torpadagi aina niyom chumna vote tawsi magi pibam to mi da vote pihansi lana di sanga kanona haibani ada ikoi masak khangda miwe kharna sanghalaga aisi mapanda tholo wari sasi na hai hanna hai aina hai ai polling agent ni noina wari sasi adasu horen bol lora kan wari sasi ai thuoi na haibani nangna na yang kanbra haina torkanda ai je ngak leira kana moi naha manga taru phimu sepa kanggu hai tai aduna sanghalaga aisi polling manu dei singthokpani aisi moina singthoba matungda moi ni fu yang khai mungsanga ga aisi mungong yam ta dana phubani kan munare dagi aigi loinabi aduga aigi sanipisi moin ai jakal hobani ai moi gari da hapaka puraga kai mamma kai hoge kana khanba male kan gi su mamang de mari lon bari mai changom nei ta da mai mangi ge su thugai da ka change thugai da sang phajang nga chagi ai mamang awang thangba ka de mi leina da bani nai thong lo laga dum thame mamang thong de ai thong lon de hang ga le awang thangba ka gi thong je moina phakai ra ga changa ga ekda ai ngon da nong mai jan dang jum je thakse ka phat pani adigi makha da ju laibak ta ka pe ai khong ma ya da du ga ta moina changjal la ga ta khauri da me la il la ga ai in thok pani ai na kai noi tawi ja da nang nu pa pu thorok sine ba ai nu pa din noi na phamba ya de ha bin ma de phamdre ma de leite sakre na ai na hai re adu hai na matung da horen non dang noi kai do gi ngo khol ga na ba khoi da yam chi tan tor me na chalon hai ga ai tam tam na in thu ya du bu sigi manam sida ai haijaning badi sigi makha tarak pada laiba organization imara kai bi ima ibien singna ongtang gi miyeng sangang jang ningi